Vidyanagar Relief Camp Changjafam Lauduna Ladyba Laukoi Pungdagi and Nabachandra Singh Kaubami Ama Nafongdolapada Ngasi Kai Samthong Kendragi MLA Sapam Nisekanta Singh team Nisekantana Jerebamgi Relief Camp Asida Laptuna Mateng Pangbirakpagidamak Ngamkai Laitana Tagat Pafongdok Pagalunana Relief Camp as the Ladyba Miyamasi Awaba Kaya Mayuk Naduna Lady Masilingak Namiding Changbidana Aikoi Yumda Hanjindana Lehan Bayana Basindiu Haina Fongdoki Samthong Kendra gi MLA Nisikan Sapam gi timna angamba aikoi gi isa gi on pocket gi puthok naraga jirida awaba tariba relief camp da leiriba ichilinaw paipumna mapu mateng pangbigani haiduna lembirak liba isinaw singbu ahan mamuktada thagachari aduna aikoi gi hawji relief camp da leiriba condition sisu yamna wai aikoi gi Thangdok 2023 dagi holakiba thangdok siga mari leinana mafam sida yamna khudongcha da bak condition amda mayok ngari masi aikogi manipur government gi maikai dagi su atuba matamda santi pubiraknaba aikogi relief camp da leijariba inda singi site dagi su manipur sarkar da aikoina masi yamna request tawjari